ngasi phongkiba tongan manipuri siphongsing amasum thokiba thawdo athoksingdagi maroibi ipausing myamna thamjagi ahanbada mapandagi lengoi pushilakpa leplakpa yana leiri lupsing mapandagi lengoi pushilakpa thengnariba khudong sadabasing lengakna kohandrabdi mapandagi lengoi pushilakpa thabak leplaba yana leiri ngasi phongkiba sanga express pausiyadagi lokosaraga manipur hauzik lenga amasum lanai miyoi yum kay amasum office building kya sangba sagatpa sizinariba lengoi si mapalamdagi purakpa afaba lengoi singni अदुबु मापालमदगी लेंगोय पुरकलिबा गारीसिंगना लंबीदा थेंगनरिबा अवाबु खुदोंसादबा क्या मायोगनरे हाइना पल्लदुना मणिपुर ड्राइवर्स एसोसिएशंस एमडीए अमसुम मसिगा सटमिनरिबा ट्रक ड्राइवर्स अमसुम ओनरसिंगी एसोसिएशन सिंगना अवाबा मदि खुदोंसादबसिंग कोअननबा लेंगाकना होनद्रबदि तंगाय फदना गारी लेबलकबा याबगी फिबमदा लेरे मपालमदगी लेंगोय पुदुनु लाकपा ट्रक गारीसिंगना इम्फालदगी माउगेट फावबगी नेशनल हाईवेदा लेरिबा लेंगाकी ऑथोराइज चेक पॉइंट सिंग अमसुम फॉरेस्ट की ट्रांसिट पास टीपी ककपदा ड्राइवर सिंगना अवाबु खुदोंसादबा क्या थेंगनरे हाइदि थेंगनरिबु खुदोंसादबसिंग असिगी मातांगदा ngasi मणिपुर ड्राइवर्स एसोसिएशन अमसुम मसिगा सटमिनरिबा सेनापति डिस्ट्रिक्ट ट्रक ओनर्स एसोसिएशंस ऑल मणिपुर गोरखा ड्राइवर्स and Owners Association Senapati District Truck Drivers Union की अपन ममी ममा ngasi Senapati District Truck Owners Association की ऑफिस पांगदोखरे मिफम मदु लोयरबा मतुंगना पाउमिसिंग उनाबदा Senapati District Truck Owners Association की वांगलोय दाहारी माउना हाय मणिपुर फंगबा लाइंगोइसिंग की क्वालिटी वार्ड पन लेंगा अमसुम लानाय मियोय क्यान हौजिक तोंगान बिल्डिंग क्या संगबा सकतपदा सिजनरीबा लाइंगोइसिंग असि अयामबना मपालमदगी पुशलक पंगाक्तनी मपालमदगी हौजिक अहिंग नुंगथिल नायदना ट्रक कयाना पुशलकलिबा दिमापुरगी लाइंगोय हाइनसु खंगनबा मपालमगी लाइंगोय गारीसिंगना निहाक लेतना अयेरपन क्या पिरकपा सि तोगनिंगदे हैब वाफम मांगना थमकी हौखिबा नुमित खरनिगी ममांगदा मपालमदगी लाइंगोय पुरकपा गवर्नमेंट की टीपी सु ककनबा ट्रक गारी अमा मोटबुंगदा फाजिंदुना थमलिबा बारम बिबिनबा मरी लेनबा अथॉरिटी द खंगनख्रबसु ngasi फावबदा करिगुम अमत खंगलकपा तौदुना ट्रक अदुबु फाजिंदुना थंबासी ट्रक एसोसिएशन सिंग यानिंगदे हाइना पल्लदुना ट्रक अदो हौजिक फावर फाजिंदुना थंबगी मरम खंगनबिरअ अमदि अथुब्र ट्रक अदु थादोपियु हाइबा वापम मागना थमखि नेशनल हाईवे तुंगान पोसैसिंग पुदुनु लाकपा ट्रक गारी सिंगी टीपी ककपदा फॉरेस्ट की एसोसिएशन सिंगना नेट याद्रे नतगना फॉरेस्ट की स्टाफ सिंग तुंगख्रे हाइदुना टीपी मतम सना काकपीदबना सिंग तौबना ड्राइवर सिंग खुदोंग सादब क्या मायोगना हले हाइनसु पल्लदुना मसी थोक्तनब मरी लेनब ऑथोरिटी न मियेंग संगबि वाइखि लाइंगोय पुरकपा ट्रक गारी सिंगना थेंगनरिब खुदोंग सादब क्या कोकोननबगी मातांगदा होम की थबक पुरीब मणिपुर की चीफ मिनिस्टर एन बिरेन अमसुम फॉरेस्ट एंड एनवायरनमेंट की मिनिस्टर थोंगाम बिश्वजित का अथुबद उनदुना वरी सानगने हाइखि मपानदगी लाइंगोय पुरकपा गारी सिंगना लैंगा की पीफम थोकपा टीपी नसिंग निंगथिना कक्तुना नियम सुनु लाइंगोय पुशलपगी थबक तौगोनी हैब वापम थमलदुना मागना हाय लैंगा की ऑफिशियल नतबा तै मखल कयादगी लाइंगोय पुरकपा गारी सिंग अयरपन पीबीगनो हाइखेनसु पाउसना मखातानसु फुंदोरकली मखासा थरक पोइना तो पाव मना ऑफिसर लेतबदगी थौबाल की ऑफिस अयामा पैरालाइज ओइरे खुदोंग सादबा मायुनरे सलिबसे एसिगी जनवरी थारगी हौजुक फावब्र थौबाल डिस्ट्रिक्ट लेरिबा तोंगान लेंगा की ऑफिसिंगदा मरुइबा थौदांग लौरिबा माकोक थोंबु ऑफिसर क्या थबक्तगी पोथाखिबा मसुम ट्रांसफर चटख्रबा मोट थाबिरक्तबदगी डिस्ट्रिक्ट असिगी मरुइबा लोइसंग कया मपु पांदबक सामनरे मरुइबा ऑफिसर सिंग लेतबन मरम ओइरगा डिस्ट्रिक्ट असि ऑफिसर अयामा पैरालाइज ओइरे मर डिस्ट्रिक्ट असिगी मियाम खुदोंग सादबा मेउनरे डिस्ट्रिक्ट असिगी हौजिक हांगदुना लेरिबा मरुइबा ऑफिसर सिंगी फमसिंग अदुदी थौबाल डिस्ट्रिक्ट हेड केयर की एसडीसी मरी लेगदबद सुपनदगी अमखक लेबा एसडीसी जुडिशियल्स एसडीसी रेवेन्यू डिस्ट्रिक्ट हॉर्टिकल्चर ऑफिसर एसडीसी हाइरोक एसडीसी थौबाल पुलिस स्टेशन की ऑफिसर इंचार्ज असिस्टेंस सेटलमेंट्स ऑफिसर डिस्ट्रिक्ट असिगी रेवेन्यू डिपार्टमेंट की मखादा लेरिबा एसडीसी ऑफिस सिंगी एलडीसी पोस्ट कुन लेगदबद सुपनगी पोस्ट तरुखक लेरिबा सिनसिंगमनि अमरमना थौबाल डीसी ऑफिस ता एटेच तौदुन लेरम असिस्टेंट सेटलमेंट ऑफिसर की फमसी मोट थरकपगी महत्ता लमफेल्द लेब डायरेक्टर सेटलमेंट की हेड ऑफिस ता स्टाफ सिंग अमदी लैंड रिकॉर्ड लोइना पुखतखिबा सिना मरम ओइरगा ऑफिस हो लोलगा लेरे एएसओ की ऑफिस हो लोलगा लेखिबा सिना मरम ओइरगा ऑफिस असिना कोनबा विलेजिंग हाइवेदी विलेज नंबर 52 पालेल विलेज नंबर 44 यैथिबी लकोल विलेज नंबर 36 संगायुमफम अमसुम विलेज नंबर 33 खंगबोक विलेज नंबर 32 अथुकपम विलेज नंबर 28 थौबाल असोबा विलेज नंबर 22 कैम सिफाई विलेज नंबर 22A कैम सिफाई न सिंगु विलेज सिंग सिदा लैरिबा
ꯃꯤꯑꯣꯏꯁꯤꯡ ꯄꯇꯥ ꯁꯥꯕ ꯅꯠꯇ꯭ꯔꯒꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯍꯥꯟꯅ ꯊꯧꯕꯥꯜ ꯇꯧꯔꯝꯕꯗꯨ ꯍꯧꯈꯤꯕ ꯃꯥꯔꯆ ꯊꯥꯗꯒꯤ ꯂꯝꯐꯦꯜ ꯇꯥꯅ ꯆꯠꯅꯔꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ OBC ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯄꯇꯥ ꯆꯪꯕꯅ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯃꯥꯌꯣꯛꯅꯔꯦ ꯑꯃꯔꯣꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯀꯣꯑꯣꯄꯔꯦꯇꯤꯕ ꯑꯣꯐꯤꯁꯔꯒꯤ ꯐꯝꯁꯨ ꯂꯩꯉꯥꯛꯅ ꯃꯤꯑꯣꯏ ꯑꯅꯤ ꯄꯣꯁꯇꯤꯡ ꯄꯤꯁꯤꯜꯂꯛꯄꯗꯒꯤ ꯀꯣꯔꯠꯇ ꯀꯦꯁ ꯊꯦꯡꯅꯔꯤ ꯀꯦꯁ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯋꯥꯌꯦꯜ ꯂꯣꯏꯁꯤꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯦꯔꯥꯂꯥꯏꯁ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯣꯐꯤꯁꯔꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯑꯋꯥꯠꯄ ꯂꯩꯕ ꯑꯁꯤꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯄꯟꯕ ꯄꯤꯕꯇ ꯅꯠꯇꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯕꯁ ꯂꯣꯛꯇ ꯇꯥꯁꯤꯟꯕꯗ 2 ꯁꯤꯔꯦ 39 ꯁꯣꯛꯂꯦ ꯃꯨꯁꯨꯔꯤꯗꯒꯤ ꯗꯦꯔꯥꯗꯟ ꯇꯝꯅ ꯂꯥꯛꯄ ꯎꯠꯇꯔꯈꯥꯟ ꯔꯣꯗꯋꯦꯖꯀꯤ ꯕꯁ ꯑꯃ ꯑꯔꯨꯕ ꯂꯣꯛ ꯑꯃꯗ ꯇꯥꯁꯤꯟꯕꯗꯒꯤ ꯅꯨꯄꯤ ꯑꯅꯤ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ 39 ꯁꯣꯛꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯉꯁꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯨꯁꯨꯔꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ITBP ꯀꯦꯝ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯃꯥ ꯃꯆꯥꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯣꯐꯤꯁꯤꯌꯦꯜꯗꯨꯅ ꯍꯥꯏꯈꯤ ꯑꯁꯣꯛꯄꯁꯤꯡꯗꯨ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯂꯕ ꯃꯇꯨꯡ ꯃꯈꯣꯏ 13 ꯗꯦꯔꯥꯗꯟ ꯂꯩꯕ ꯗꯨꯟ ꯑꯃꯁꯨꯡ ꯃꯦꯛꯁ ꯍꯣꯁꯄꯤꯇꯥꯜꯗ ꯔꯤꯐꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯃꯩ ꯆꯥꯛꯄꯗ 2 ꯁꯤꯔꯦ 12 ꯁꯣꯛꯂꯦ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯐꯔꯨꯈꯥꯕꯥꯗ ꯗꯤꯁꯇ꯭ꯔꯤꯛꯇ LPG ꯁꯤꯂꯤꯟꯗꯔ ꯂꯤꯛ ꯑꯣꯏꯔꯛꯄꯗꯒꯤ ꯊꯣꯛꯈꯤꯕ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 2 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯇꯣꯞꯄ 12 ꯁꯣꯛꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯔꯨꯈꯥꯕꯥꯗ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀ꯭ꯌꯥꯝꯒꯟꯖꯥ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯕ꯭ꯔꯤꯖꯥꯕꯥꯟ ꯁꯤꯡꯍ ꯖꯥꯇꯕ ꯀꯧꯕ ꯑꯃꯒꯤ ꯌꯨꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄ꯭ꯔꯁꯥꯗ ꯁꯦꯝ ꯁꯥꯔꯤꯉꯩꯗ ꯊꯧꯗꯣꯛꯇꯨ ꯊꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯊꯧꯗꯣꯛꯇꯨꯗ ꯆꯍꯤ 65 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯃꯁꯨꯡ ꯆꯍꯤ 3 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ 12 ꯁꯣꯛꯈꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯐꯤꯚꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯄꯜꯂꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯖꯨꯟꯇꯥ ꯂꯥꯟꯃꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ 3ꯗ ꯅꯣꯡꯊꯛ ꯑꯃꯗꯤ ꯂꯩꯈꯥꯗꯒꯤ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯖꯨꯟꯇꯥ ꯂꯩꯉꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯏꯌꯔꯀ꯭ꯔꯥꯐ ꯑꯃꯗꯤ ꯒ꯭ꯔꯥꯎꯟ ꯐꯣꯔꯁ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯆꯤꯟ ꯁ꯭ꯇꯦꯠꯀꯤ ꯁꯨꯖꯦꯒꯨ ꯇꯥꯎꯟꯁꯤꯞꯇ ꯍꯧꯈꯤꯕ ꯆꯌꯣꯜꯗꯒꯤ ꯂꯦꯞꯇꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡꯗꯒꯤ ꯅꯧꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ 2 ꯑꯃꯁꯨ ꯑꯀꯟꯕ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡꯗ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯅꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯂꯣꯀꯦꯜ ꯗꯤꯐꯦꯟꯁ ꯇꯤꯝꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯃꯃꯥꯡ ꯊꯥꯒꯤ 30ꯗꯒꯤ ꯍꯧꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯖꯨꯟꯇꯥꯒꯤ ꯏꯌꯔ ꯐꯣꯔꯁ ꯑꯃꯅ ꯈꯥ ꯊꯪꯕ ꯁꯨꯖꯦꯋꯥꯗ ꯕꯣꯝ ꯀꯌꯥ ꯊꯥꯗꯗꯨꯅ ꯀꯥꯆꯤꯟ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁꯀꯤ ꯕꯦꯁ ꯀꯦꯝꯞꯇ ꯂꯥꯟꯗꯥꯈꯤ ꯕꯣꯝ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯃꯤꯅꯤꯠ 10 ꯂꯣꯝ ꯍꯦꯟꯅ ꯊꯥꯗꯈꯤ ꯕꯣꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯤꯄꯥꯟ ꯑꯃꯗꯤ ꯃꯟꯋꯤꯟ ꯚꯤꯂꯦꯖꯇ ꯄꯣꯈꯥꯏꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡ ꯂꯥꯟꯖꯦꯟꯅꯍꯟꯈꯤ ꯍꯥꯏꯅꯁꯨ ꯀꯥꯆꯤꯟ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁꯀꯤ ꯃꯦꯝꯕꯔ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯐꯥꯏꯇꯔ ꯖꯦꯠ 2 ꯁꯤꯖꯤꯟꯅꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯕꯣꯝꯁꯤꯡ ꯑꯗꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯊꯥꯗꯕꯒ ꯂꯣꯏꯅꯅ ꯑꯥꯔꯇꯤꯂꯔꯤ ꯀꯌꯥꯁꯨ ꯂꯦꯞꯇꯅ ꯀꯥꯞꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ KBAMꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ ꯑꯗꯨꯃꯥꯏꯅꯃꯛ ꯃꯈꯣꯏꯒꯤ ꯖꯦꯠꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏꯕꯗꯤ ꯉꯝꯈꯤꯗꯦ ꯃꯈꯣꯏꯒꯤ ꯕꯣꯝꯕꯤꯡ ꯑꯗꯨꯗ ꯈꯨꯟꯖꯥ ꯑꯃꯗꯤ ꯂꯥꯜꯍꯧꯕꯁꯤꯡꯗ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯍꯟꯕꯗꯤ ꯉꯝꯈꯤꯗꯦ ꯍꯥꯏꯅꯁꯨ ꯃꯦꯝꯕꯔꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯖꯨꯟꯇꯥꯒꯤ ꯀꯂꯝ ꯑꯗꯨꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯇꯤꯛ ꯆꯥꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯟꯃꯤ 100 ꯍꯦꯟꯕꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ ꯃꯈꯣꯏꯅ ꯊꯥꯗꯔꯛꯈꯤꯕ ꯕꯣꯝꯁꯤꯡ ꯑꯗꯨꯅ ꯃꯦꯟꯋꯤꯟꯗ ꯂꯩꯕ ꯌꯨꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕꯇ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯠꯇ ꯃꯌꯨꯝꯗ ꯂꯩꯕ ꯐꯪꯍꯟꯈꯤꯗ꯭ꯔꯦ ꯕꯣꯝ ꯊꯥꯗꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯣꯏꯅ ꯃꯉꯥꯟ ꯇꯥꯛꯍꯟꯈ꯭ꯔꯕ ꯌꯥꯝꯂꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯈꯤ ꯚꯤꯂꯦꯖ ꯑꯗꯨꯗ ꯌꯥꯝꯗ꯭ꯔꯕꯗ ꯌꯨꯝ 100ꯒꯤ ꯃꯊꯛꯇ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯃꯐꯝꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅꯇꯪꯒꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯣꯅꯥꯁꯇꯔꯤ ꯑꯗꯨ ꯈꯛꯇꯪ ꯃꯩ ꯊꯥꯔꯝꯈꯤꯗꯦ ꯍꯥꯏꯔꯤ ꯅꯣꯡꯊꯛ ꯑꯃꯗꯤ ꯂꯩꯃꯥꯏꯒꯤ ꯑꯀꯟꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯚꯤꯂꯦꯖ ꯑꯗꯨꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯃꯅꯥꯛ ꯅꯛꯄ ꯚꯤꯂꯦꯖ ꯁꯦꯒꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯅꯈꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯎꯃꯪ ꯋꯥꯃꯪꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯈꯛꯅꯤ ꯁꯦꯒꯨꯗ ꯂꯩꯕ ꯆꯍꯤ 90 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯟꯖꯦꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯆꯪꯍꯜꯂꯕꯗꯤ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯝꯈꯤ ꯍꯥꯏꯕꯒꯤꯗꯃꯛ ꯁꯦꯒꯨꯗ ꯆꯦꯜꯂꯛꯄ ꯃꯤꯑꯣꯏ 30 ꯍꯦꯟꯅ ꯆꯪꯍꯟꯗꯨꯅ ꯊꯤꯡꯗꯨꯅ ꯊꯝꯈꯤ ꯃꯤꯑꯣꯏ 30 ꯑꯗꯨ ꯃꯣꯅꯥꯁꯇꯔꯤ ꯑꯗꯨꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯕꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯥꯖꯤꯟꯈꯤ ꯃꯇꯨꯡ ꯇꯥꯕꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯩ ꯆꯥꯈ꯭ꯔꯕ ꯌꯨꯝꯂꯣꯝꯗ ꯅꯝꯗꯨꯅ ꯍꯜꯍꯟꯈꯤ ꯍꯥꯏꯅꯁꯨ ꯗꯤꯐꯦꯟꯁ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈ꯭ರೆ ꯃꯊꯪꯒꯤ ꯑꯌꯨꯛ ꯄꯨꯡ 5 ꯇꯥꯕꯗ ꯃꯣꯅꯥꯁꯇꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯦꯟꯋꯦꯟ ꯚꯤꯂꯦꯖꯇ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ KDPAFꯀꯤ ꯂꯥꯟꯃꯤꯁꯤꯡ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯕꯗꯒꯤ ꯃꯁꯤꯡ ꯈꯪꯗꯕ ꯅꯣꯡꯃꯩꯁꯤꯡ ꯀꯥꯞꯈꯤ ꯑꯗꯨꯃꯥꯏꯅꯃꯛ ꯗꯤꯐꯦꯟꯁ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯁꯣꯛꯀꯅꯤ ꯍꯥꯏꯕꯒꯤꯗꯃꯛ ꯈꯨꯠ ꯊꯣꯛꯅ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯟꯃꯤꯁꯤꯡꯒ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯗꯦ ꯍꯥꯏꯅꯁꯨ ꯂꯣꯀꯦꯜ ꯁꯣꯔꯁ ꯑꯃꯅꯁꯨ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ